thùng lerame na chak lo raman khoma di leram de ka chak lang ham da ko bok su le to ko ba su tum malai to asi thau si tawi ne hai de. Hi, good morning mga punsiba ngasi jong taram okchari ko ngasi di ngasai kai thabuk tawrubane aduna hojikta iruja thure chatnaba ai ada duty lebo ko chatnaba kan tawri do ai gi chak kai thirwam ta hangge khomada ana ai chak chan dawam ta tawri ye ma si chak kan thi ai ju te patiam ta pan bi hingkal ko ma 용자 이rolling ito ma nga 용자 이rolling hai di hai ni to sila 이건 thoro ai chak thiro ra 뒤로 adna ai cham thi ge cham chai ge chak sari bo ko to si iromba le to iromba yang mau tunggu udah lah yang cak yang mana tu ini ini masih membangun satu yo halo itu enggak nam ta sari ya sa ba lo re do sam bu lo re an chat na ba to ge so ye bu na yo hai da yo re yo budi kano ngasai na budi yo ra am de ba ko do patient do ani gu ma ti kap ti kap re hojiki ngasi gi ko ngasi je sunday budi sunday oire bu andu bu khangde mi patient jam sin ra si lo ra khangde ye mina se hore ke kamai kamai to ba adagi imana bum ju lak tu ali san tu sana ado ye mina se ma su la aganda ra tu haba age mati to okay duty ma ga lai mi nei ne nga sai dagi chân này bye bye ai le hore bye ana ai ju than tangai imana ba ma sai ai ga lai mi na ba do adu cha kare santos pudi na teba dule mi do santos choren male la ka male hujki le mi do imana ali jina ana ado portable lam ju sat re aduna mai portable gi dom ta lok thu gi ana sunday da duty swaina gum ta am jam wan nungai ne dum amorom dong wa ba amom dong nungai ba wai jina patient yam lak ta bagi ithan ta sum ngai bagi ado ji patient among la si ming am ta chan gi ado am ta kap thu gi patient amo ju la ma le anap yo mapa sa ko na ju ano patient nam jula si ming am ta chan gi ke ko ming am chan gi duga kap thu gi am ta se nung dang su ta sale patient ju dum lepti adum ngasi gi di ko ado ngasi je khang de valentine day di oi di ba ne do patient je dum kha ka dum lae machin yam lak ba ni na ta ba ko ai ma na ju lae ma kui budi kui ne ma lak pa santos na oh mam me sai je kha u ra ni sai de u ra mai ta ka pa ke u re ngale tu ai ma no select as udre a doi na hai a gi khoi night ki kano
ꯃꯁꯤꯒꯤ ꯊꯣꯡꯗꯣꯏꯁꯦ ꯁꯤꯒꯤ ꯒꯖꯔ ꯁꯤꯒꯤꯁꯤꯃ ꯆꯥꯛꯇ ꯍꯣꯔꯦꯟ ꯉꯥꯟꯁꯤꯟꯈ꯭ꯔꯅꯦꯕ ꯃꯁꯤ ꯈꯥꯃꯦꯟꯁꯤꯟ ꯁꯤ ꯀꯩꯅꯣꯈꯩꯁꯤꯅ ꯍꯋꯥꯏꯗ꯭ꯔꯥꯛ ꯑꯁꯤ ꯂꯩ ꯍꯋꯥꯏꯗ꯭ꯔꯥꯛ ꯑꯈꯣꯛꯄ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯏꯅꯦ ꯑꯗꯣ ꯑꯁꯤꯒꯤꯁꯤꯅ ꯍꯣꯔꯦꯟ ꯊꯨꯝꯌꯥꯛꯄꯤꯒ ꯊꯣꯡꯗꯨꯕ ꯈꯥꯃꯦꯟꯁꯤꯟꯅꯦ ꯁꯤ ꯀꯩꯅꯣꯈꯩꯁꯤꯒ ꯍꯋꯥꯏꯗ꯭ꯔꯥꯛꯁꯤꯒ ꯊꯨꯝꯌꯥꯛꯄꯤꯒ ꯉꯥ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯊꯣꯡꯗꯨꯅꯦ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯊꯣꯡꯕ ꯑꯣꯏꯔꯗꯤ ꯊꯨꯝꯌꯥꯛꯄꯤ ꯊꯣꯡꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯔꯦ ꯑꯗꯨ ꯇꯥꯎꯔꯤꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯊꯣꯡꯕꯒꯤ ꯃꯆꯜ ꯍꯋꯥꯏꯗ꯭ꯔꯥꯛ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟꯁꯤꯟ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯦ ꯑꯂꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤ ꯇꯥꯎꯒꯦ ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅꯗꯤ ꯇꯥꯎꯔꯣꯏꯕꯀꯣ ꯇꯤꯜꯍꯧ ꯀꯩꯀꯩ ꯆꯅꯝ ꯉꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯩ ꯀꯩꯀꯩꯁꯦ ꯑꯃꯨꯛ ꯉꯧꯁꯟꯈꯤꯗꯨꯅꯦ ꯋꯥꯠꯂꯤꯕꯀꯣ ꯅꯥꯀꯨꯞꯄꯤ ꯊꯥꯈ꯭ꯔꯕ ꯍꯋꯥꯏꯗ꯭ꯔꯥꯛꯁꯨ ꯊꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯁꯦꯐ ꯌꯦꯡꯉꯨꯀꯣ ꯇꯣꯁꯂꯦꯠꯇꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑ ꯂꯩꯈ꯭ꯔꯦ ꯃꯥꯁꯇꯔ ꯁꯦꯐ ꯁꯣꯝꯗ ꯑꯝꯇ ꯃꯥꯏꯗꯣ ꯁꯦꯁ ꯏꯃꯥꯟꯅꯕꯗꯨ ꯃꯥ ꯉꯁꯥꯏꯗꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯔꯣꯏ ꯁꯤꯁꯦ ꯁꯤ ꯉꯧꯔꯤꯕꯀꯣ ꯑꯂꯨ ꯍꯥꯞꯆꯤꯜꯂꯒ ꯑꯂꯨꯁꯦ ꯑꯃꯨꯛ ꯉꯧꯕꯅꯦ ꯑꯂꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯋꯥꯏꯗ꯭ꯔꯥꯛꯁꯨ ꯍꯥꯞꯈ꯭ꯔꯦ ꯑꯂꯨ ꯍꯋꯥꯏꯗ꯭ꯔꯥꯛ ꯍꯥꯞꯈ꯭ꯔꯦ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯦ ꯈꯪꯗꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯊꯣꯡꯗꯧꯔꯀꯥꯟꯗ ꯆꯥꯔꯀꯥꯟꯗ ꯈꯪꯕꯗ ꯔꯧꯁꯨ ꯆꯥꯏꯁꯤꯟꯈ꯭ꯔꯦ ꯃꯆꯜ ꯆꯥꯏꯁꯤꯟꯈ꯭ꯔꯦ ꯁꯤꯅ ꯀꯩꯅꯣ ꯖꯤꯔꯥꯔ ꯀꯩꯅꯣ ꯅꯠꯇꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯆꯥꯏꯈ꯭ꯔꯦ ꯁꯤꯅ ꯒꯔꯝ ꯃꯁꯂꯥ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯅꯥꯀꯨꯞꯄꯤ ꯊꯥꯛꯆꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯆꯨ ꯀꯩꯀꯩ ꯂꯣꯏ ꯊꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯊꯥꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯁꯤ ꯉꯥ ꯊꯨꯝꯌꯥꯛꯄꯤꯁꯦ ꯁꯤꯕꯨꯗꯤ ꯊꯥꯛꯇ꯭ꯔꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯂꯣꯏꯔꯦ ꯁꯤꯅ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛꯁꯟꯁꯤ ꯂꯩꯔꯦ ꯆꯥꯛ ꯑꯝꯇ ꯊꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯍꯥꯎꯔꯕꯣ ꯅꯁꯥꯅ ꯊꯣꯡꯖꯕꯗꯣ ꯍꯥꯎꯋꯦ ꯑꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯝꯇ ꯆꯥꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯍꯥꯎꯋꯦ ꯈꯨꯍꯥꯎꯗꯤ ꯑꯔꯣꯏꯕꯤꯅꯤ ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯑꯗꯨ ꯑꯝꯇ ꯆꯥꯒꯦ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯑꯦ ꯑꯗꯨꯝ ꯍꯥꯎꯋꯦꯀꯣ ꯉꯁꯥꯏ ꯑꯩꯅ ꯆꯥꯕꯗꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯅꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ 1K ꯌꯧꯅꯕ ꯄ꯭ꯂꯤꯖ subscribe now ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ